आकाशवाणी इम्फाल Rk.Gorani na pau pajari ahanbada maruiba pau Imphal bu asang amantana thallaba sahara ma ohenaba pandamda kanglagi nongpok thangba torban uzara thaduna smart city mission ngi tere suba kumon ngang digi hawre laibak sin ba thungna chathagadaba ek bharat shresth bharat thorom ngasi digi amu hawragani Manipurna Nagaland amade Madhya Pradesh ko mapang oiduna thorom kya pangthok minagani amasung Pradhanmantri Narendra Modi gi marputara supapung ki wa man ki bat ngasi ayupung tara mathoida Akashbani gi thongda sandokani Laibak asi khangalaba sahar sama smart city semgana ba packet ki mission gi tare suba kumon ga mari leinana sahar sing asi hena masak phajan ba thorang kaya sarkana packet pa hore masigi manung sa na green Imphal city campaign raja sidasu ngang degi hokre raja gi municipal administration housing and urban development mahutna sinduna Imphal sahar bu hena masak phajana ba masung asang amantana thallaba sahar ama hena bagi damak usara thabagi thabak packet pa hore Uzara thabagi thabak adu ahanbon Imphal kanglagi nongpok thangba torban gi chathaba hauki mahut mantri yumnam khemchana luching dona chathariba u thabagi campaign atuda tongan ba school gi mairoi singsu saruk yakhi Uzara thabagi thabak ta thawayan honabagi damak Imphal gi bhairodan Maxwell Hindi High School gi mairoi amasung staff singbu mantri na thagat ki Smart City Mission gi makhada Imphal sar asibu mayam gi puning sangsinapam saram oine semgat pada pumna mangna mateng pangbiu haina so mantri na makhata na phongdokhi Imphal Smart City mapung phana semgat poloisina ba sarkana angamba thakta honari mathang sahi phawda sar asi sadama pudrama pan gi sangda semgat poloisina pandam thamle hairi New Delhi da handak ta pangthokiba National Open MMA Championship ta sanagi takmala rokhraba Manipur gi sanaroi sagun hau kipken bu mukhyamantri na taram na okre Mixed Martial Arts Fighter masana atuda kipgena sanagi takmanla rokpa asina masana sida Manipur thoido hendong hai singla haibadu utpangam le MMA fighter singda sarkana pangbe ba mateng pangena haine so mukhyamantri na makata na phongdokhi Laibak sin mathuna chathagadaba ek bharat shresth bharat thorong ngasi dagi amuk hore laibak asiki tongan tongam raija sing amaga punsinaduna tongan tongam thorom kya pangthokani masida puna mahiroi chatrat yankhairom na laibak asigi raija singda chatuna thorom masi mapung phana pangthokani thorom masida Manipurna Nagaland amsu Madhya Pradesh ka puna mapang oiduna thorom kya pangthok minagani Manipur ta hause COVID-19 active case tara sure ngarang nong nami ahum positive oibe thengnaki positive oike me ahum adu none jila dagini ngarang laina astegi me emta naba phakibagi paw leite hause naba phabagi sangsa da mapran dipan 10 mari mangani laiset asdegi raja asgo ina me lising aniga samu kun lai khidre Laibak sin mathuna chathariba coalition kapgi thabak so raja asda kana sangsili hause phawbuda vaccine dose la kun mapa lising yang kai humdoi supna kuntaru kawkre masigi manungda ahanba dosta laktara manga lesing marphudra jani tara mathoi ani suba dosta laktara ni thoi lesing yang kai manga sahum tara amasung precaution dosta lak amaga lesing taret saunga manga yauri tabiriba pawasi Akashbani Imphal dagini Pradhanmantri Narendra Modi gi marphudra subapung ki wa man ki bat ngasi ayupung tara mathoida Akashbani gi thongna sandokani thoromasi Akashbani Imphal na so relate tawna tahangani masi AIR News ki website amasu News on AIR gi mobile app ta sutaba fangani taromasi PMO amasu information am the broadcasting mantralaya gi YouTube channel sing su sandokani Pradhanmantri na wangang bahek loibaga Manipuri wahanto Akashbani Imphal ki kangla amasung sangai channel animukta sandokani masigi numit sigi nimida pung nipan su amunga na sandokani LRS Rasanpur na su taromasi relate tawna sandokani Mar paite kabui thado mau amasung tangkhol londana hayeng sandokani Pradhanmantri Narendra Modi numit humni ge Germany amsu United Arab Emirates ke khongset ngasi degi hawragani Germany amsu United Arab Emirates ke khongset ki mangoi ne piba warol amada Sri Modi na hai Germany ge chancellor na batan torakpati ki matung ina G7 mifam yaunu na ba mahak chatpani
अंतर्जातीय ओइना मरोइब हिरम क्यादा मतेंग पिननबा जर्मना अर्जेंटीना इंडोनेशिया श्रीनेगल अमसुंग साउथ अफ्रीका बु मिफम असिदा सरुक यानबा बाटन तौरी मिफम अदुदा श्री मोदीना G7 लेबाक सिंग अमसुंग पार्टनर लेबाक सिंगा एनवायरनमेंट एनर्जी क्लाइमेट फूड सिक्योरिटी हेल्थ काउंटर टेररिज्म जेंडर इक्वालिटी अमसुंग डेमोक्रेसी की मतंगदा वफम कया खनगनी प्रधानमंत्री हाई जर्मनी द लेरिंगे इंडियन डायस्पोरा सिंगा सुनगनी जर्मनी दगी भारत हलपगी लंबी द अबू धाबी द पनगनी अमसुंग लेबाक अदुगी राष्ट्रपति अमदी निंगथौ उनगनी भारत हौजिक फाउद कोविड वैक्सीन डोज कोटी 1,43,43,000 लिसिंग 15 हेना कावख्रे मसिगी मनुंगदा अहानबा डोज द कोटी 1,53,53 हेना अमसुंग अनिसुबा डोज द कोटी 1,13,13 हेना कावख्रे हौजिक फाउद प्रिकॉशन डोज कोटी 4,15,000 हेना कावख्रे भारत हौकिबा पुंग 13 कोविड के अनोबा केस लिसिंग 3,995 थेंगनखिबा लोइनना हौजिक एक्टिव केस लिसिंग 4,38,8 यौरे मी लिसिंग 12,915 नावा फापगी लोइनना नावा फापम मसिंग कोटी 4,63,000 हेले मियोय कुन नौन लेखिदबा लोइनना लाइसेट अस्ते सिबा अपन मसिंग 5,14,000 हेले ngasi phongba pause sing maroi pausing dam hauzik maibam dijamani leire dijamani Tagatsari Gorani Manipur da single use plastic sizinaba July amadagi thinglagani haiba Imphal sor manung da gari sinba hantanaba parking sing semlagani haiba Advanced city scan machine sing hapsintuna rims ki phibam phagalale haiba madi Manipur da oktanaba African swine fever thengnare haiba pauna Manipur da ngasi phongba pause singi maroiba pawaina phongnari Imphal city manung da traffic ki problem lehendanaba horizontal parking mari samganaba thorang loire haiba mahut minister yumnam khemsana phungdoki ba wafam naharol gi thodang da ahan behelai toduna phongli Imphal city gi akoibada saka ani mari panba gari gi parking sing samgalagani haiba mahut minister gi wafam pongnafam da ahan behelai tawri pawasi people's chronicle da su ahan behelai toduna phongli Imphal da multi-level parking amasung rotary parking system leiragani haiba pau Imphal Free Press da anisub headline tawri Amuktagi hena sizinaba yadaba plastic ki polam sing July amadagi thinglagani yolamba natraga sizindaramba khudingmak lupa lakh ama phawba fine logadori haiba pau sanalibak da ahan headline tawduna phongli July amadagi single use plastic sizinaba thinglagani lupa lakh ama fine natragana tha taruk jail da thamlagani haibasana ireibakta ahan headline tawri Manipur plastic policy July amadagi sanaragani haiba pau Sangai Express ki English amasung Manipuri edition animakta ahan headline tawri City scan machine sing hapsintuna Rims Hospital gi phibam phagalale haiba pau Manipur Mail da ahan headline tawri pawasi atai pause singi ahan balamai da suphongnari Manipur lengang na thabag hapa thabag haidokpa ngamdribasi economic crisis mayok narabani haiba Congress ki ke Megasandra na phungdoki ba wafam Israel Express da ani sub headline tawri pawasi Sangai Express Manipuri da su ani sub headline tawtuna phongli pali balengak sina thabag ti tawdana sinda pangang da ngangli basi reaction lakhigani haiba Congress ki Sri Gaikhangam na phungdoki ba wafam ireibak da ani sub headline tawri Manipur ki district taret ki sessions court singda NIA ki case singi wayal satharagani haiba pau huyelan pau da ahan headline tawri Hiyanglam gi okmasa sempham farm da African swine fever thengnare infected zone lauthokre haiba pau naharol gi thodang da ani sub headline tawri Kaksing da African swine fever gi case thengnare haiba pau Manipur Mail da ani sub headline tawri pawasi atai pause singi ahan balamai da suphongari Hauki basayol amarom da nong leptana subana maram moiduna Surasanpur jila gi akutpa mafam sing ising thumjile khuga turial digi pathorakpa ising na mafam kaya da ising thumjin bani district administration amasung tongan ba NGO sing na tengbang pibigi thabuk sathari haiba pau Surasanpur da phongba masona thar da ahan headline tawri Manipur police ki personnel sani kuthra mathoi DGP commendation certificate phangle haiba pau jila asida phongba nation to hill to da ahan headline tawduna phogli Gorani Tagatsri Dwijamani Aroibada maroiba pau amuk hana Imphal bu asang amantana thalaba saram oinaba pandamda kanglagi nungpok thangba torban uzara thaduna smart city mission te suba kumon ngarang digi haure Laibak sin ba thungna chathagadaba ek Bharat Shreshtha Bharat thorong ngasi digi mu hauragani
Manipurna Nagaland amde Madhya Pradesh ka mapang oiduna thorum kya pangthok minagani amasung Pradhan Mantri Narendra Modi gi Marpudra suba pungngi wa Man ki Baat ngasi ayu pung 13 da Akashbani gi thongda sandokani pauroi jare.